ngasisu Kangleipa Knowledge Channel na anoba video ama pudan laksari. Video adudi ekhoi mioi bagi dimple asi matau karabda sem khibano oikhibano haibisi. Praja ayamana dimples asi yamna maru oina special oina launai. Adubu masi prithibida mioi sada kun khaktani yauri. Lemoriba sada marfudi dimple asibu yawba phangjerabadi khanduna hingnaribani. Surgery tawbusu kayamani yawdabda nate. Tasengбади masi ikoi mioi bagi maida zygomaticus major kauba muscle ama yauri. Masida asoiba natraga ahomba kaya lerakpana haiba dimple asi ohalab. Tasengбади dimple asi soinaiba amani haibani. Khajanabada dimples yawu mioi sing asi nungai fan hingi loinana khajaningai oi tasengna makoina nolokpa matamda yengbada changtana pham leitana faje. Dimples haibasi ikoi mioi bagi yamna pikpa sakta khudam amani. Masi ekhoi haksangi mafam kayada uba phangusu yawi haibadi nangi khajaida natraga maning thangba lower back uba phang haiba dimples asi nangi khajai nakal animakta natraga nakal amakhakta da yawbusu yawi adu masi haikriba zygomaticus major kauba maigi muscle asida ahongba natraga asoiba lerakpadagini haibasi haiba muscle asi nangi maithongi saktam utpada sauna daite lauriba saruk amani nangna nokpa matamda nangi simbal aduna setok nariba dusu magi chauraba daite yauribani dimples yawba miyosingda haiba muscle asi sabun oiba ani thokna khaidokduna yawi sabun amana nangi simbalgi kasin aduda samnai naptuna yawi aduga sabun amana nangi simbal makhada samnaduna yawi asumna thugaiba sina haiba zygomaticus major kauba muscle asi ani thogalle nangna nokpa matamda asumna ani asina movement tawrokpana nangi fajaraba dimple adu thoraibani adubu dimple yawdab sing kai sukalunu nakoidi masigi asoiba soinaiba se nakoidi yawdrabani video asidagi kana fangi khanbirabadi mayangi mafamda yohanba kobigan mathangi video muk haimensi